Tungan social media ki maruoiba I pau khara miyamda thamjage KSO na CRPF personnel sing ke Manungda Dagi Mapal Thoktanaba warning tawkhre. Ngarang jiri bamda Kuki militant amadi CRPF personnel anigi marakta khuthongnabada Kuki militant 13 sikhiba thodok aduga mari leinana khudaktagi CRPF personnel amata masagi kiamdagi Mapal Thoktanaba KSO na thadorokpa chirol amana khanglakle. Chirol asina makha taraduna hai thodok aduga mari leinana CRPF na public miyam khangna lale haidri phawba KMdagi Mapal Thokpa YAROI karigumba wafam asibu thawoidana KMdagi Mapal Thoktuna leiramlabadi maduda tholokpa afafata daita pumnamak masa masana pujagadabani haina KSO General Headquarter gi Department of Information and Publicity na thadorokpa sirol amana khanglakle. Kuki singna phadana pukhiba makhoi tarokmak kannanabagi damakta thiba humbagi thabak chathari haina Manipur police na phongdorakre. Kuki militant singna phadana pukhibadagi thiba khangdana leiriba Yurembam Rani Devi masaki sahina humpu Telam Thoibi Devi masaki sahina kuntraga mathoi Telam Thajamanbi Devi masaki sahina nipan Laisram Haitonbi Devi masaki sahina kungamanga Laisram Singkhai Nganba Singh masaki sahina sahi aniga makhai amadi Laisram Langamba Singh masaki sahina tha nipan makhoi tarugmakpu kannanabagi damakta reinforcement thajinduna thiba humbagi thabak kanna chathari haina Manipur police ki maikaidagi thamlakle. Total shutdown lauthokre ngasi numidang wairam pung 3 dagi hauraga hayeng numidang wairam gi pung 3 phawba tampaki mafam singda total shutdown lauthokre. Total shutdown asi International Peace and Social Advancement IPSA amadi makhoi ge sanminariba lup 12 ga ngasi lauthokibani. Maitai praja sing asi hingdoira sidoira bali gi hameng la haibadu paliba sarkar asina athuba matamda paukhum pira u haina ima gi maira convener TI Sujata na paumi sing unabada phongdokre. Posai mamal wang na yondanaba MSM na bazar manungda ngasi drive chathakre. Bazar gi akoibada hangliba dukan singda posai mamal wang na yondanaba MSF ki thomi singna ngasi drive chathakre. Drive aduda dukan kaya amadi yoningba mamalda yonba thengnakibaga loinena yoliba posai singadugi price miyam khangna dukan mamangda thetuna thamgadabani hainasu khangan ki hairi. Lanmi masel hatongnasi noinasu aikhoibu hadlo aikhoinasu nakhoigi khulai paiba militant sing HATKANI. Karisu khangdriba angang masa nupi sing adudi thadokpiro karigumba nakhoina minungsi amata yaudna nupi angang sing adubu hek loisilamlaba ibudau pakhangba ibudau kaupurna khangsnu isa hatpa papuge nogisu aina hek pharba pokpada ngaiba oigira sahi sam surubi hanubi oigira lemna to oi hatokani please jirigi nupi angang sing adu thadokpiro haina arambai tingol gi PRO Robin Mangang khoirakpamna thamlakle.